Loyalam E-PAO tabi bakutima po hitram susmitana namitangi pao pizari ahan bida paru headline. Kamjong district ke Kultu village da sakhang da basinga attack cha Thakhre ani Sire ani Sokle yum khaya mai thadong namlei. Naga mijam taruk ha ki justice pangriba phawa asi bahjang singlau khiroi haina UNC na phongdorakli. Manipur bu saruk ahum thokna thukaina bahonariba India lenga ki thawong khutak ta lep kadabani haina MSU na phongdorakli. Naw samdona pichari. Kamjong district ke Kultu village da sakhang da basingna attack cha Thakhre ani Sire ani Sokle yum kaya mai thadok lamlei. Kamjong district ke khongang amada sakhang da bakulai pabasingna attack cha Thakhpada mioi ani Sire ani na asogapan nangkhrai loinana yum kaya mai thadok lamlei. Naga taruki asi bahakjang fangkiba matung Manipur gi mafam kaya da chawna ungkhatnari ngai cherakta attack adu cha Thakhibani. Police ki pau gi matung inna Kamjong district ki Kultu village ta ngasi ayuk pung 3:30 rom tabada afaba makhagi khulai paiba mioi khutpu ama khongang adu da changsilapaka loinana atada khamleitana nomai kapsilaki hari thodog adu da yum khaya maina chakhrei police ki pau matung inadi sakhang da basingi attack adu da yamdrabada yum tare maina tumna chakhrei hari loinana yum sing adu gi potlam ayam basu mang takhrei militants singna nongmai kapada laikhidrba miyosing adu di lat milon haukip chahi 35 apokpa sonsai haukip amasung loimin thang haukip chahi kulhumdoi apokpa laikhidrba than kho haukip ni Makoi Kultu village labor ngaktani hari kunja singna phongdo kibada laikhidraba amasung shoklaba miyusing adu khungang adugi miyusing ni soklaba miyusing aduna jangkhomang chahi kunipan apokpa yam kholona amasung Kamillan chahi kuntaret apokpa laikhidraba tilpauni makoi nongmai maruna panbadigi sokpani hari soklaba miyusing adu manakna po hospital da pukhatuna laikana khre hari Kamjong district ki report matung inna attack chatharam kiba miyusing adu karamba khutpuno haiba khangmangamdri security force ing changsi duna thodogadu gi matangda thigatpa haukhre loinana akoiba mafamsingda search operation chathari hari Lengakna miyamgi punsi amadi lanthung ngakani haina wasak laukiba adu kadai fawa ngaklibage haina MSU na phongdorakli Lengaki luching basingna miyamgi punsi amadi lanthung ngakani haina wasak laukiba adu kadai fawa ngaklibage haina All Manipur Students Union MSU na hanglakli ngasi DM College campus leba MSU headquarter da pangthokiba paugi mifam amada MSU gi Human Resources Development Secretary Miyamna Kumar na phongdokibada Kuki taramari thadokhraba matung naga ichininau taruk aki asiba hakchang phangba asi yamna nungaitaba thodokni matam sangna maitei amadi Kuki anigi marakta hana shunariba asi India lengakna proxy war tawduna Central Security da Kuki singda mateng pangsilaga Manipur asi saruk ahum thokna thugaina bahonari India lengakna chathariba proxy war khudakta lepkadabani lamdam asigi luchingba Oriba singna hojik tholiba irang asi loshinpam thoi laikhidraba naga taruki imung manungi awabada MSU na saruk yari indigenous naga gi CSO amadi JSC na lorokpa fireb amasung khongjang khudingda MSU su saruk yagani haiki Naga micham taruk hatkibagi justice pangriba phawa asiba hakjang sing laukhiroi haina UNC na phongdorakli Kangpokpi district ki Lalon by Fedigi mamang tha me 16 da Kuki khulai paiba singna fakhiba naga gi miyoi taruki thawayau drba hakjang arang James da purakhrei thawayau drba hakjang sing adu security ki akanba cheksin thoranga loinana ambulance ani da ngarang nongyai matung pung amaga minute 95 rom tarakpa adwai da James ki mirol sangda purakhibani thawayau drba hakjang sing adu Europe matamda National Investigation Agency NIA gi team amasu laikhi hakjang taruk adu Imphal rom tamna purakhre haiba akaknaba pau phangbadagi James ki complex da masing yamnaba Miyamna ngaina dun lainakhi numidang pung 10:30 rom tarakpa adwai da Central Security Force singna James ki complex da yoshilakpu matamda mafhum aduda hana leramba Miyamna irang horakpadagi nakal animakta ungkhana bathoki Miyam adu lakshin abahonabada tear gas cell khamarum kapki thodog aduda security force auna mitam khara asogapanangki thodog asi thokraba matung khoisaunarba naga Miyamna Senapati district taphauda leiba naga People's Front NPF ki office headquarter thugairam le hari thodog aduda NPF office ki manung da leiba chowkri amadi party asigi maru oiba che changsing mai tharamki naga gi micham taruk asi bhakchang oina phangnabasu UNC na taliba charter of demand amasung India government amadi Manipur government na laikhidraba singi imung singda justice phangandriba phawa asi besing laukhiroi amadi khongjang handokhiroi UNC na naga taba mafam singda pungkun marigi total sa download thoki
Miyamna Senapati Leba NPF ki office Thakhre pung kunmarigi total shutdown chathari. National Democratic Alliance NDA gi mapung oina Manipur lengak paiminariba Naga People's Front NPF ki lengmai tafau Senapati Leba Manipur unit ki head office ngarang numidang khoisaunaraba Miyamna thogaiduna amangata thokhankhre. United Naga Council National People's Organization amasung NPF na Kuki gi miyoi taramari namduna thadokiba aduga Naga gi fazin kiba miyoi taruk adu asiba hakchang oina senarpagi pawtabada Senapati maikaida leba miyam khoisaunaraki. Numidang athengbada masing yamlaba miyam thorakduna NPF ki office aduda nung thajinba amasung office adugi manungda thamlamba potchai sing puthokduna mai thabana chingba thabak sing chatharaki. Khoisaunaraba miyam adugi khongjang adu police na karishu tawba ngamkhide. Maduda sunatana United Naga Council gi office tasu miyoi kharana attack tawrakhre hari. Maragasida Tamenglong District Headquarters leba UNC gi Vice President gi mayum dasu masing yamlaba miyamna nung thajinduna attack tawkhre. Yumadugi geta uwa peshenduna mai thaba geta chaina kanba amasung manak nakpada leramba potchai sing thukaibana chingbugi thabak chathaki. Senapati District ki karong dasu potchai puba truck ani masak khangdaba singna mai thakhre. Ngarang nungthil pung manga rom tarakpada National Highway 2 gi Kathikong karong dagi dumping site manata truck ani adu miyam horaktuna mai thakibani. Mai chakraba truck ani adugi registration number MN01AA3980 amasung ASO 1LC 4443 ni hari. Amaromda Nagagi miyoi taruk hatkiba thodok adubu yaningdaba phongdoladuna United Naga Council la pungkun marigi oiba Naga singna namna thaba maphamsingda kaukiba total shutdown chathari. Hayeng ayu pung taruk phawa total shutdown asina leigani hari. Masigi sumathakta hauzi UNC na Naga tabal lamkhai manungda economic blockade chathari. UNC na koriba pungkun marigi total shutdown asi mapung fana sagutkani haina working committee ZTC amasung Liangmai Naga Katimai Ruang Ti Manipur na phongdorakli. Kuki hostess taramari thadokiba du kibadagi nate Naga miyamgi yaifanabagi damak thadokibani haina ZTC na phongdorakli. Kuki hostess taramari thadokiba adu kibadagi nate UNC gi makhada leriba tribal Naga ho kunga kupna khanaraba matungda Naga miyamgi yaifanabagi damakta thadokibani haina Joint Tribe Council na thadorokpa chirolamana hairi. Cherola sina makhatana haribana Miyamna Kuki hostess taramari thadok kibagi damak fauriba asawba adu Joint Tribal Council Manipur na sukhangi. Nagagi ichil inauk taruk hatkibagi nuaitaba adu kaukthoknaba amasung mihatpasing adu ngakpinaba ZTC na haikibalaite mamang thaktagi hona Naga singi apunbana pangal oidona laklebani. Joint Tribe Council Manipur na laikhidraba Naga taruk adugi achumba wahel fangananaba demand tawba ngasi su leptri. Mihatpasing adu faduna matik chaba cherak pidriba phawba ZTC na hanba leitana changsingkhigani. Mamang thaktagi hona Naga singi punsi ngak shenanaba khongpham chena aduma ngasi su lepli. Miyamgi aningba apamba phongdokpiyu adum oinamak amatu oina lepminaduna ngasi thengnariba issue sing asigi waroshin ama puraknaba honaminasi hari. NIA forensic probe chathaba hokre janim smoke ta leriba Naga taruki hakchang masak khangdoknaba thabak paikhakhre. Me tara humdoida kangpokpigi lelon baifei village tagi faduna pukraba matung sina phangkraba Naga taruki hakchang janims ki mirol sangda thamkibaga loinana National Investigation Agency NIA na forensic probe chathaba hokre. Official oiba E-PAO amagi matung ina asiba hakchang sing adu janims mokta purakhiba matung NIA gi personnel singna forensic specialist amasung investigating authority ga loinana kupna thigatpa hokhi. Miyoi sing adu karam tawna shikibano haiba sequence athaki. Scientific assessment amasung forensic evidence khongkatpaga loinana makhoina shiba matamda oikiba phibam adu khangdoknaba honaki. Laikhidriba miyoi sing adu me tara humdoida luhongba ama yauraraba matung halakibani. Nupi amasung angang yauna miyoi taranipan fazin kibagi manungda tarani thoina thadorki aduga tarukna fazil hokibani. Adumoina mak miyoi sing adu ngarang Manipur Police amasung Central Force ki apunba team amana Leilon Baifei amasung Kharam Baifei village maraktagi fangkraba matung Janim smoke to purakibani. Ngasi Manipur Police yauna imung manungi miyoi singal loinana Janim smoke to leriba miyoi taruk adu kanano haiba khangdoknaba thabak paikhakhre. IGP Zone 3 Ningshen Warngamna Paumi Shingda Fundokibada Security Force na akanba operation chathabada Naga taruki asiba hakchang adu phangwangam kibani.
Case adu NIA da sinakrabani thodok asigi matangda hanadagi hona thigalibani ngarang numidang Jennings ki akoibada ongkhanaraba thoki hakchang sing adu postmortem examination chathanabagi damak Jennings mokta thamkiba matung masing yamlaba miyam thomjilappaga loinana security personnel singa mungnaki hari Manipur Saruk ahum thokna thugaina bohonariba India lenga ki thawong khudakta lepkadabani hani emsuna phongdorakli Mamang thame taraumdoida Kangpokpi district ki manung chanba Lailon by Fai Kuki village tagi Kuki khulai paibasingna phaduna pukhraga matam kuina mafam khangdana lerkiba adu ikhang khangawdana Kuki gi hostess taramari hek thadokiba nonganbaga Kuki singna fazin kiban naga gi micham taruk adu mihatina halaba matung ngarang asi bakchang oina sinarkiba thawong asi All Manipur Student Union Amsuna akan mongda yaningdaba phongdorakli Lup asige mayalo shangda pangthokpa pawgi mifam amada AMSUGI Human Resource Development Secretary Mayang Lamum Kumarna makhatana phongdokibada lamdam asida micham miyam kaya hatpagi thawong leptana chatharaklaba phawbada action amata lokhatana leiba asi India amadi Manipur lengakna micham miyamgi punsi amasung lanthum ngakpa ngamdri haina tapani Kumja lisingani kulhumdagi me ahumdagi maitei amasung Kuki anigi marakta thokhaningdaba thodok kaya thokduna maral lejidraba nupi angang yauna miyoi kaya hatkiba amadi ngasi phawpom mafam khangdana leiriba tanja asida handak naga amasung Kuki marakta amuk conflict thokhanduna lamdam asi tangdu leitadaba phibam amada leheliliba asi India amadi Manipur lengaki thausil shwebadigi thogalapani haina emsuna lawi haina phondorakli A Sarda Devi Rajya Sabha ki mikhalda mai pakpagi certificate khosina khrei Manipur gi Rajya Sabha gi amata ngairaba seat asigi damak tha asigi tarani panda pangthokani haina toramba adu ngasi phawada ruling gi mirep oiba BJP Manipur Pradesh ki president A Sarda natana atopa amata mirep oina ba chepi silaktabana mikhal asida A Sarda Devi mai pakle haina ngasi A Sarda Devi da certificate khosina khrei Lenna Mikhalda Lamba yauna mai pakraba A Sarda Nityapa to take the labor Thambang Salenda Home Minister Govinda Yauna party ki luchingba kahana taran okhrei Arubada Mariba Pau Amukan Bizari Kamjong district ki Kultu village da sakhangdaba singna attack chatharakhrei ani Sire ani Sokle yumkaya mai thadolamnai Naga micham taruk hatkibagi justice pangriba bhawa asiba hakchang sing laukhiroi haina UNC na phondorakli Manipur Saruk ahum thokna thugaina bahonariba India lengaki thawong khudakta lepkadabani haina emsuna phongdorakli Matang asida loyalam E-PAO na namitangi pau bibel lezari tabiri bakhuti mapu amuka hina kurumjani